ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯃꯪꯒꯣꯜ ꯇꯦꯂꯤꯚꯤ ꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯝ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯁꯟꯗꯥꯏ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯃꯥꯏꯒꯁꯦ ꯈꯔ ꯀꯪꯍꯜꯂꯨ ꯅꯤꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯗꯤ ꯅꯤꯐꯨꯁꯤ ꯂꯨꯄꯥ ꯆꯥꯝꯃ ꯀꯥꯏꯔꯛꯑꯅꯤ ꯅꯤꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯛꯇ꯭ꯔꯗꯤ ꯀꯥꯏꯔꯛꯇꯦ ꯀꯩ ꯂꯧꯗꯣꯏꯅꯣ ꯆꯦ ꯖꯦꯔꯣꯛꯁ ꯇꯧ ꯆꯠꯂꯤꯕ ꯆꯦ ꯖꯦꯔꯣꯛꯁ ꯄꯨꯊꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯣ ꯂꯥꯏꯛ ꯑꯃ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯀꯅꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯉꯩꯗ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯃꯆꯥ ꯑꯃꯗꯤ ꯊꯝꯕꯤꯔꯝꯃꯨꯀꯣ ꯉꯁꯥꯏ ꯉꯟꯅ ꯆꯪꯉ ꯇꯧꯕ ꯇꯧꯁꯤ ꯂꯣꯏꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩ ꯐꯣꯟ ꯇꯧꯍꯟꯒꯦ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯩ ꯖꯩ ꯅꯪ ꯌꯥꯝ ꯁꯤꯒ ꯅꯨꯡꯉꯥꯏꯖꯔꯤ ꯕꯍꯥꯔꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯕ꯭ꯔꯥ ꯁꯤꯗ ꯆꯥ ꯂꯥꯡ ꯊꯛꯄꯤꯔꯕ꯭ꯔꯣ ꯏꯃꯥ ꯆꯥ ꯂꯥꯡ ꯊꯛꯄꯤꯔꯕ꯭ꯔꯣ ꯅꯪ ꯁꯤꯗ ꯕꯍꯥꯔ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥꯅꯦ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯥꯒꯠꯆꯔꯤ ꯀꯥꯏꯗꯩ ꯐꯥꯏꯅꯣ ꯉꯁꯥꯏ ꯃꯤꯡ ꯇꯧꯕꯤ ꯊꯥꯡꯒꯠꯇ꯭ꯔꯒ ꯅꯪ ꯁꯤꯗ ꯕꯍꯥꯔ ꯑꯃ ꯌꯥꯎꯗꯅ ꯐꯣꯟ ꯇꯧꯉꯥꯏ ꯊꯝꯃꯣ ꯉꯥꯏꯍꯥꯛ ꯇꯧꯀꯦ ꯍꯥꯏꯌꯨꯗꯅ ꯁꯤꯁꯨ ꯄꯤꯔꯛꯎꯔꯣ ꯃꯩꯇꯥꯟꯗꯣ ꯃꯩꯇꯥꯟ ꯄꯤꯔꯛꯎꯔꯣ ꯉꯁꯤꯗꯤ ꯋꯥꯔꯦ ꯑꯣꯖꯥ ꯃꯩꯇꯥꯟ ꯑꯉꯥꯡꯁꯤꯡ ꯕꯣꯔꯥ ꯑꯣꯏꯅ ꯄꯨꯈꯣ ꯂꯥꯏꯔꯤꯛ ꯃꯩꯇꯥꯟ ꯕꯣꯔꯥ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯕꯅꯤ ꯇꯧꯔꯒꯦꯀꯣ ꯍꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯖꯩ 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 ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯇꯧꯕꯨ ꯑꯃꯨꯛꯇꯪ ꯆꯪꯕꯤꯔꯝꯕ ꯑꯩꯅ ꯏꯆꯦ ꯐꯣꯟ ꯑꯃꯨꯛ ꯑꯩ ꯕꯍꯥꯔꯗ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ